Thoiba macha ama phangjaraba matung yum punabagidamag Janadu haiba saharisida thabak thiba lakpa tarami. Thoiba ayuktagi nungdang fawba mafam kayada sit sengbagi thabak tawi. Matam khara Janadu saharda leiraba matungda swimming pool coaching institute amada thabak tawba tarami. Mafam adugi oina thabak yam leiramde. Coaching loiraba matung nungdang pung 8 adwaidagi mathangi ayuk pung 2 fawba swimming pool Fajana sengdokadabani. Ngasigi angakpa thawdok asi thoibagi thabak ahanba numitsida thokadawribani. Mana thabak tawriba adu Janadu haiba shahar adugi yamna maming leiba swimming pool amasu oiribani. Masigi institution sida swimming pool fanam lei. Masi singsigi marakta Pool No.7 si thoibana sengba tarami. Magi thabak ahanba numitsida thoiba magi matam yaudringaidai nganna lai. Aduga coaching loiba ngairaga leirami. Mi anamba Pool No.7 da iroiringaida thoibana amambada nupi ama urami. Nupi adu swimming pool adugi kachin amada leptuna adum lei. Aduga iroiriba mi singduda munna asum yengduna lei. Thoibana nupi adubu munna yenglingaida pool gi manager la ami. Thoibana amuka mafam aduda yengbadadi mafam aduda kanasu leiramde. Adudagi pool adugi mafam ataidasu uba fanglamde. Thoibana hujiki nupi adu second anida leiramdabududa nga ami. Mana karino haiba khangdringai manager na thoibada thabak takpa hora ami. Minute khara leiraga coaching adu loire. Thoibana pool adu sit sengba hora matam adu nungdangi pung 12 muk takre. Mangondagi hena pool adugi mafamda kanasu leiramde. Thoibana thabak tawbudu wana pool gi corner amada yawrakpada mana thonggi marumda nupi gi mami ama urami. Thenglaba matamduda mi atopa amasu leibasida ma khitang chingnarami. Mana kanna lauduna mafam aduda kanano leirido haina hangki. Adubu ma paukhum amatadi phanglamde. Thoiba amuksu kanna laurami. Kanano dude leido. Ma paukhum amta phangdraba kan magi thabak adu thadoaga thonggi manak changlammi. Mana hek manak yawrakpadadi mana uramba nupi adugi mami adu thong adudagi thoklaaga mafam amada chengirami. Thoibasu karino haiba khangningmana mami adugi matungda inaduna adum laami. Adubu nupi adu ngaihaktangduda kadai chengrabanu khangde. Mapanda famliba guard adu tumduna leirambi. Thoibana manak changaga tumlibado hawdoaga nupi adugi maramda hairami. Guard su pakhatuna hogolai. Aduga moi ani nupi adubu institute pumba thiba horakhi. Adubu phangba kawba leiramde. Tina ayuki pung ama tarak ami. Aduna ayuki satra sing pung 2 muk tarakpada lakpa horani. Adugi thoibana athubada magi thabak adu makha tawba hora ami. Thabak tawringaida ising adu kanano amana lengbagi makhon ama tarai. Mana yengubadadi ising adu karimta tawramde. Aduga pool adugi complex pumbada ingsi ami. Makhon adugi maramda mana kem thausadana magi thabak adu makha tawrami. Pulgi matha adu sengdokpa loiraga aroibo aina pullomda thabak chithariba leibradana yengduna check tawrami. Adubu mana pulgi mayai yawrakpada pullomda yengbada mana luraba ising manungda nupi amagi haksang urami. Nupi adugi masa pumba ngawi. Aduga nupi adugi haksang adu tapna ising mathakta tawkhalai. Masi nupi asini thoibana matam kharagi mamangda ukhibadu. Aduna thoibagi haksang adu kiba horai. Asiba nupi gi haksang adu sum tawkhalai. Thoibana kina nupi adu bu lokhatnaba pulgi manak changi. Asiba nupi adugi mamit adu khangawdana pangthorai. Nupi adugi mamai adu ngawi. Aduga mamit adusu ngangammi. Thoiba nupi adubu ubada pakhatle. Aduga kimanbadagi soidana nanthaduna isingda tasilami. Mana mathakta kakhatnaba tawbada kanano amana makhong pairami. Aduga ma isingi manungda chingsinkhirami. Thoiba leijabi thaduna lawi adubu lauriba adu karimta kanaramde. Thoiba isingi manungda sumsum chingsinkhirami. Ising adu thoibagi machin amadi natonda changba horami. Thoibagi mamit pangthokpa ngamlaktre. Aduga tapna magi mamit adu usinkhre. Mana mamit pangthorakpadadi isingda tawduna lehauba nupi adu magi mamangda leirami. Mana nupi adu uraga kiba sumsum hengalai. Mana magi mamit adu isinkre. Mana kanna lawba horai. Matam khara leiraga mamit pangthorakpada ayuki angangsing amadi security leptuna leirami. Aduga ngasagi nupi adudi mafam aduda leiramde.
mayamgi clone 5 adu masigi video sina above 50 comment amadi above 200 like mu helaba kanda susoi soidana thagatjara agani adongi amamam comment amadi like na susoi soidana yawgani khali adomna susoi soidana comment amadi like to view clone 5 ki damakta